Assalamualaikum mayam. Isi ay angan pagi video ni ko tha taruk farak tawre to nahandagi edit tawba adum sangdana laiba video se mayam oikidana ado aise sida naraga chatpa natte ko aiga imaga se checkup kinena chatpa aduda moina matam yarani ngasi admit tawraga leiro en haiba aigi ahanbada su C section oibani second gi su C section oini na adu moina haibadi November ki date 5 ki manungda C section tawne na haibani ado checkup ki chatpada moina yarani leiro en hairapade koi je dum athu ha ki boi lakpa halae halaga matungda koi gi ꯑꯩꯁꯦ ꯄꯣꯠ ꯆꯩ ꯀꯔꯤꯝ ꯄꯨꯗꯕꯤꯗ ꯆꯦꯛꯑꯞ ꯀꯤꯅꯤꯡ ꯆꯠꯄꯅꯤꯅ ꯌꯨꯝꯗ ꯍꯥꯏꯅꯔꯒ ꯑꯝꯇꯪ ꯍꯜꯂꯨꯔꯒ ꯃꯇꯨꯡꯗ ꯁꯠ ꯑꯩꯒꯤ ꯄꯦꯛꯀꯤꯡꯗꯣ ꯇꯧꯔꯦ ꯇꯧꯔꯒ ꯃꯇꯨꯡꯗ ꯑꯩꯒ ꯏꯇꯩꯒ ꯂꯥꯛꯑꯦ ꯗꯣꯛꯇꯔꯗ ꯃꯥꯅꯕꯨ ꯕꯥꯏꯛꯀ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅ ꯑꯣꯇꯣꯗ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯁꯤꯗꯗꯤ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯅ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯕ ꯌꯥꯗꯦ ꯃꯣꯏꯅ ꯂꯤꯁ ꯁꯦꯝꯃꯒ ꯄꯤꯌꯦ ꯑꯗꯣ ꯂꯤꯁꯇꯨꯗ ꯌꯣ ꯍꯥꯏꯕꯁꯤꯡꯗꯣ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯑꯗꯨ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯑꯩꯁꯦ ꯂꯩꯔꯦ ꯂꯩꯔꯒ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯇꯧꯗꯦ ꯃꯊꯪꯒꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯇꯧꯗꯣꯏꯅꯦ ꯌꯧꯔꯦ ꯑꯗꯣ ꯌꯥꯝꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯈꯣꯠꯄꯗꯤ ꯌꯥꯗꯦꯀꯣ ꯚꯤꯗꯤꯑꯣ ꯇꯧꯕ ꯑꯗꯨꯝ ꯈꯖꯤꯛ ꯌꯥꯕ ꯇꯧꯔꯛꯄꯅꯦ ꯆꯦ ꯆꯥꯡ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯦ ꯆꯦ ꯆꯥꯡ ꯁꯦꯝꯕꯅꯦꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯒꯤ ꯑꯩꯒꯤ ꯁꯤꯠ ꯂꯩꯖꯔꯦ ꯁꯤꯗ ꯑꯩꯒꯤ ꯕꯦꯛ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯌꯥꯏꯁꯤꯗꯁꯨ ꯗꯥꯛ ꯑꯃ ꯂꯩꯔꯦ ꯍꯟꯖꯤꯜꯂꯝꯕꯩꯔ ꯈꯪꯗꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯏꯐꯝ ꯑꯍꯨꯝꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯔꯒ ꯃꯊꯧ ꯇꯥꯒꯗꯕ ꯄꯣꯠ ꯕꯦꯕꯤꯒꯤ ꯐꯤ ꯗꯥꯏꯄꯔ ꯋꯥꯏꯞꯁ ꯀꯩꯅꯣ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯂꯧꯔꯛꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯔꯦꯗꯤꯗ ꯊꯝꯒꯅꯤ ꯃꯦꯟ ꯇꯥꯛꯑꯝꯃꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯅ ꯁꯥꯟꯅꯔꯤꯁꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯅꯔꯦ ꯑꯩꯅ ꯃꯣꯏ ꯑꯅꯤꯃꯛꯀꯤꯁꯨ ꯑꯃꯃꯝ ꯂꯩꯌꯦ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯈꯣꯠꯂꯦꯅ ꯍꯪꯅꯕ ꯑꯗꯩꯗꯤ ꯋꯤꯛ ꯀꯌꯥꯝ ꯁꯨꯅꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯃꯣꯏ ꯑꯅꯤꯃꯛꯁꯤꯁꯨ ꯅꯥꯗꯕꯤꯗ ꯁꯨꯝ ꯃꯇꯝ ꯑꯣꯏꯔꯦꯅ ꯑꯦꯗꯃꯤꯠ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯁꯦ ꯄꯨꯂꯞꯅ ꯍꯌꯦꯡꯅꯦꯕ ꯄꯨꯂꯞ ꯇꯧꯃꯤꯟꯅꯗꯧꯔꯤꯁꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨꯅ ꯅꯥꯕ ꯈꯣꯠꯄꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯗꯅ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯑꯩꯈꯣꯏ ꯑꯍꯠꯃꯨꯛ ꯆꯥꯎꯔꯦ ꯑꯍꯠ ꯑꯣꯏꯒꯨꯝꯕꯅꯤ ꯃꯥꯒꯤꯁꯦ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯑꯉꯥꯡꯁꯦ ꯄꯨꯁꯤꯜꯂꯛꯄ ꯎꯅꯕꯒꯤ ꯑꯝꯇ ꯆꯪꯍꯟꯗꯦ ꯃꯄꯥ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯑꯅꯤꯁꯦ ꯈꯪꯗꯕ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯏꯊꯟꯇ ꯀꯅꯥꯃ ꯆꯪꯍꯟꯗꯦ ꯏꯃꯥꯁꯨ ꯑꯩ ꯅꯨꯄꯥꯁꯨ ꯏꯆꯥꯁꯨ ꯀꯅꯥꯃ ꯆꯪꯕ ꯌꯥꯗꯦꯕ ꯇꯥꯏꯃꯤꯡꯗꯅꯦꯕ ꯎꯅꯔꯤꯁꯦ ꯇꯥꯏꯃꯦꯅ ꯃꯅꯨꯡꯗ ꯆꯪꯍꯟꯗꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯎꯅꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯩꯁꯨ ꯃꯇꯝ ꯂꯦꯜꯂꯦ ꯋꯥꯈꯜ ꯈꯜꯂꯒ ꯃꯤꯁꯨ ꯆꯪꯍꯟꯗꯦ ꯀꯅꯥꯃ ꯆꯪꯍꯟꯗꯕꯤꯅꯤ ꯂꯣꯏꯅ ꯂꯥꯝꯃꯒ ꯍꯟꯅꯈ꯭ꯔꯦ ꯎꯅꯔꯝꯃꯒ ꯃꯆꯥ ꯃꯁꯨ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯑꯍꯠꯇꯤ ꯄꯨꯔꯛꯑꯗꯤ ꯍꯜꯋꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤꯃꯤ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯇ꯭ꯔꯦ ꯍꯟꯕ ꯃꯇꯝꯗ ꯃꯥꯗꯤ ꯀꯞꯇꯧꯔꯤꯃꯤ ꯅꯣꯡꯁꯨ ꯆꯨꯗꯣꯏꯔꯥ ꯈꯪꯗꯦ ꯅꯣꯡ ꯊꯥꯡ ꯈꯨꯕꯛꯏꯅꯤ ꯑꯍꯠꯀꯤ ꯋꯥꯈꯜ ꯈꯜꯕꯗꯁꯨ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯍꯠꯁꯦ ꯍꯟꯗꯛꯅ ꯍꯦꯜꯂꯦꯕ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯑꯩꯒꯤ ꯃꯈꯨꯠꯇ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯗꯕ ꯑꯗꯩ ꯆꯥꯛꯁꯨ ꯑꯩꯅ ꯏꯜꯂꯗꯤ ꯃꯆꯥꯗꯦꯕ ꯁꯤꯃ ꯂꯩꯔꯕ ꯑꯁꯤꯃ ꯂꯩꯔꯕ ꯁꯤꯗ ꯑꯩꯁꯦ ꯆꯪꯉꯛꯑꯒ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯄꯣꯠ ꯍꯌꯦꯡꯒꯤ ꯔꯦꯗꯤ ꯇꯧꯗꯅ ꯊꯝꯃꯕ ꯀꯔꯤ ꯋꯥꯠꯂꯤꯃꯣ ꯑꯊꯨꯕꯗ ꯂꯧ ꯍꯌꯦꯡ ꯃꯇꯝ ꯑꯗꯨꯛꯇ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯂꯧꯔꯦ ꯌꯦꯡꯒꯦꯅ ꯃꯣꯏꯗ ꯎꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯑꯒ ꯌꯦꯡꯗꯅ ꯊꯤꯗꯅ ꯑꯗꯨꯕꯨꯗꯤ ꯇꯧꯋꯤ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯗ ꯍꯪꯈꯤꯒꯦ ꯀꯔꯤꯅꯣ ꯄꯤꯗꯧꯁꯦ ꯃꯃꯤꯡꯁꯨ ꯏꯔ ꯄꯤꯕ ꯂꯥꯛꯑꯦ ꯀꯝꯕꯜꯁꯤꯗ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ खर्चा इरनगे खंगनब अयु कावदनब देखिया असी हापीरनी हाँ येलो पेन हस्बैंड का नाम लिखना है क्या सीधा
ꯕꯦꯕꯤ ꯋꯥꯏꯞꯁꯇꯨ ꯂꯧꯔꯛꯑꯦ ꯁꯤꯁꯨ ꯃꯊꯧ ꯇꯥꯏꯌꯦ ꯃꯣꯏꯒꯤ ꯑꯗꯨꯅ ꯁꯤ ꯂꯧꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯇꯅ ꯂꯧꯔꯦ ꯑꯗꯩꯗꯤ ꯅꯍꯥꯟꯒꯤ ꯗꯥꯏꯄꯔꯒ ꯑꯗꯨꯒ ꯑꯃꯅ ꯁꯤꯗꯒꯤ ꯊꯥꯅꯤꯡꯉꯥꯏꯁꯦ ꯁꯤꯒꯤꯁꯦ ꯁꯤ ꯍꯌꯦꯡ ꯃꯊꯧ ꯇꯥꯕ ꯄꯣꯠꯉꯩꯁꯤꯗ ꯔꯦꯗꯤꯗ ꯊꯝꯃꯣꯏꯅ ꯊꯝꯍꯜꯂꯦ ꯁꯤꯗ ꯁꯤꯗ ꯑꯦꯄꯜ ꯂꯩꯔꯦ ꯑꯦꯄꯜ ꯂꯧꯔ ꯄꯤꯔꯝꯃꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗꯒꯤ ꯏꯁꯤꯡ ꯐꯥꯎ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎ ꯑꯗꯨꯅ ꯄꯨꯡ 10 ꯇꯥꯒꯗꯕ ꯍꯧꯖꯤꯛ 30 ꯃꯤꯅꯠ ꯋꯥꯠꯂꯤ ꯑꯗꯨꯗ ꯁꯤꯃꯇꯪ ꯆꯥꯍꯧꯈꯤꯒꯦ ꯆꯥꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯉꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯃꯈꯥ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯗꯁꯤꯠꯁꯦ ꯄꯨꯔꯥ ꯊꯥꯕ ꯌꯥꯗꯦ ꯑꯩꯅ ꯁꯤ ꯊꯥꯔꯨꯔꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯃꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯍꯤꯐꯝ ꯃꯄꯥꯁꯤꯐꯥꯎꯗꯪ ꯊꯥꯖꯤꯜꯂꯝꯃꯦ ꯁꯤꯗ ꯗꯥꯛ ꯑꯃ ꯂꯩꯌꯦꯕ ꯇꯜꯂꯦꯕ ꯍꯌꯦꯡꯒꯤ ꯐꯤ ꯄꯤꯔꯝꯃꯦ ꯁꯤ ꯁꯦꯠꯅꯕ ꯐꯖꯕ ꯗ꯭ꯔꯦꯁ ꯑꯃ ꯄꯤꯕꯤꯔꯝꯃꯦ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯑꯁꯤꯅ ꯁꯨꯞꯅꯕꯅꯤ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯁꯨ ꯊꯦꯡꯉꯔꯦ AC 9 ꯊꯥꯔꯤꯁꯦ ꯀꯔꯤꯝ ꯐꯪ ꯂꯥꯛꯇꯦ ꯍꯨꯃꯥꯡ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯤꯞꯈ꯭ꯔꯕꯨꯗꯤ ꯏꯪꯊꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯤꯕ ꯐꯖꯅ ꯁꯥꯔꯦ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯃꯒ ꯇꯥꯛꯏ ꯀꯔꯤ ꯀꯩꯅꯣ ꯑꯩꯗꯤ ꯆꯠꯂꯨꯗ꯭ꯔꯦ ꯁꯣꯝꯗ ꯊꯣꯛꯇꯅ ꯂꯩꯔꯨꯔꯃꯤꯅ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯀꯧꯕ ꯂꯥꯛꯀꯅꯤꯒꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗ ꯂꯩꯖꯔꯦ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯑꯍꯠꯄꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯒꯦ ꯑꯍꯠ ꯌꯥꯎꯗꯕꯗ ꯑꯩ ꯀꯃꯥꯏꯅ ꯇꯨꯝꯒꯅꯤ ꯈꯪꯗꯦ ꯉꯁꯤ ꯇꯨꯝꯕ ꯑꯃ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯇꯨꯝꯕꯗꯒꯤ ꯍꯧꯗꯣꯛꯑꯒ ꯁꯤ ꯇꯧꯔꯝꯃꯤꯁꯦ ꯁꯤꯁꯨ ꯀꯩꯅꯣꯝ ꯁꯨꯏ ꯑꯃ ꯀꯥꯞꯄꯝꯃꯦ ꯀꯔꯤ ꯈꯨꯠꯅꯥꯅꯣ ꯁꯤꯗꯤ ꯁꯨꯛꯇꯣꯛꯄꯤ ꯈꯪꯍꯧ ꯍꯧꯗꯣꯛꯑꯒꯅꯤ ꯁꯤ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤ ꯈꯨꯠꯅꯥꯅꯣ ꯄꯨꯡ 4:30 ꯇꯥꯔꯦ ꯍꯧꯖꯤꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯍꯧꯖꯤꯛ ꯏꯔꯨ ꯃꯥꯏꯊꯔꯒ ꯂꯩꯌꯨ ꯍꯥꯏ ꯑꯗꯨꯅ ꯇꯨꯝꯃꯔꯣꯏꯒꯦ ꯊꯤꯜꯂꯤꯁꯦ ꯍꯥꯄꯝꯗ꯭ꯔꯤꯉꯩꯗ ꯏꯔꯨꯔꯝꯒꯗꯕꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯥꯛꯇꯪ ꯎꯏꯊꯔꯨꯔꯦ ꯑꯗꯨꯅ ꯃꯣꯏ ꯁꯤ ꯊꯤꯟꯖꯜꯂꯝꯃꯕꯅꯤꯅ ꯁꯤꯒ ꯂꯧꯒꯦꯗꯤ ꯏꯔꯨꯕꯗꯤ ꯌꯥꯝ ꯋꯥꯏ ꯆꯣꯠꯇꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯁꯥꯡꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯂꯣꯏꯅꯃꯛ ꯎꯠꯆꯔꯛꯑꯒꯦ ꯑꯃꯨꯛꯀ